Hello ma'am, ngasi aina takshadoise sigi laptop sida matau karamna screen record tawgani habje ma'am mafamda ai ngasi khudon tawjage akogi sigi songi sigi start haiba window sida changani aga sida searching yauje sida changani ani suda aduga ida screen record thabada sida tolije record system to reproduce a problem tolije si changbirani ma'am oga sida hojik yauriba sida yaurije start record sida dum changaga amlaina record tawba yarabani hojik record tawre ida 1 2 3 second chakre mayam ngasigi mafam mayam mafamda ngasi deina screen record tawba habje khudon tamjari do mayamna dum makha tana khangninga leradi comment tawrao dum ai tapa ngambo jage video se matang losinjari